ngasi 31 October ki nungthil wairamni numidang wairam hairasi yare amasung haujuk phawbada phangba news update ki marakta khwaidagi chawba update ti hauti bu ki bagi maram dagi German ki makoi ki naval ship sing Red Sea ama se samba se kiraduna makoi se akoi ba samlaga South Africa ki Sahel South Africa ki Torban lomda samna chat kra amasung makoi ki Matthew Muller ko ba makoi ki navy ki chawba amana hai madudi aikoi ki ship sing asida attack to ki akib leibana hai ba Red Sea se samdaduna South Africa lomda samna sakibani amasung makoi order to rakpani koidna satlu lapna satlu aduga changning kharcha changsan haiduna Red Sea da hoji ka Houthi singa ase German gi ship Israel da lakpa America gi ship Israel da lakpa Canada ama som gi ship Israel da lakpa singa se amata thate nahan ship ahum attack to kram matung da ngasi Red Sea rom da samlakhi bani German gi naval ship sing ase adubu makoi makoi ki duna handuna satkre amramde Iraqi movement sing na su makoi gi attack to bagi area se pakthok khre extend to kre Israel ki mafam kya ta hana makoi na torkhid driba mafam kya so attack to select le amasung Israel elaka kya so apan oibagi wafam mention tori Iraqi movement ki side ki Israel ki mathak ta attack Lebanon ki side ki su Israel mathak ta attack manak ta Hamas ki mathak ta Hamas ki side ki su makoi ki mathak ta attack hojin Israel na sok nari se mafam kya tani West Bank su amaka Israel ki sok nari ngasi amuka Israel ki mafam kya ta strike to silaktuna makoi na Israel ka sok na bagi chang hengat hale hai bagi proof si to kre amram da khwai ki chawba pau amana Iran na Israel ta amuk hanna attack to kani hai bagi wafam ase confirm oire amasung lakliba November ki tang manga America dani election oiba nobit asigi mamang da Israel da Iran attack to khibagi chance lai sini confirm din nate adu masigi wafam si newspaper chu newspaper sing dimension tawre makoi gi anoba chief ama appoint to khibase pham lang te lengsen khibase naim kasmi mahak na gasi gi ahan ba speech mak na pham sida pham kram tung ahan bi speech speak rejing matung mak na ki nitya na hu ta sengna ready layo amasung aikoi na tor khim attack ahan attack nang target tor pud nang si nang kaim to hotre hingkre safety hoire adubu aikoi attack kya tor kini nangi mathakta amasung nang hingba wakhini haibo pham sima high cresini base chawani maldi Israel gi prime minister super power ni haidun lairibada Hezbollah gumba piklaba sangathan macha amki leader na threaten tor khibani maldi masi yam chawba worldwide ta ngakngai wafam ni pikraba sangathana mana nation namagi prime minister hairakibase ahan bagi attack te hingkibani mathang ya attack ta nang hingoi ka haise masi yam chawani nityanu huna masi taraga kari khalamgani amrom da Gaza ta amadi Lebanon da Israel na bombing tori amasung masi da KMCC de se masi mention to roge masi isamak sun nungai ti maram di masi ti asol mada tai na bugum bani Hezbollah ga tai na bag ngamna te makoi sokai na ngam de ground da handuna se lak I ni chening lak pagi mong yorak le du Gaza di masi makoi na ngami hai du bombing se pang to sen man na song di am ti de du ga ngasi United Nation high criminal di daily Lebanon da par de one child sibaki wani par de estimate ta nomata Lebanon gi wani Gaza gi wante Gaza gi extreme ni hen sakrabani Lebanon ta nomata angang ama sibagi chang yorak lesini amarom da North Korea gi pawmalai North Korea na high crave madudi aikhoina test tawkre ICBM amasung makoi da hanglaki international pressure laki nakoina siguma test tawkibra haiduna North Korea na clear high crave yes aikhoina ICBM ama test tawki amasung madugi ICBM ado aikhoina hojuk pawda tawrakhiba missile purbaktagi khwaidagi long range chatpa missile ni amasung masi aikhoina successfully test tawkre clear haidokre ICBM test tawkre North Korea se matang ICBM se adugumba missile di mada nuclear pot chei phawbada pubangamba adugumba type ki kuchukalai ni continent amadi continent am chathan ki South Korea ke sidi arai bwani ma ki oina America yohanpa atop pan yohon bang ngamba adugumba missile ni space ta thaba rocket kumbra khangdi yam sathiba ICBM ma ngasi makoina test tawkre masigaloy na Russia Ukraine ki war ki update am kan laki Ukraine na khangkre madudi Russia manung da North Korea ki force changlak le amachung Kursk ka haribo mapam asida soknaragani haibase soknabusu haukre aduga Ukraine ngasi haikre madudi aikoi su ready ni Kursk ta North Korea ki force Russian force ka punna changlak laga aikoi ki against the sokna bagi ready to rise almost sokna rise mase koi counter to ki tamak ready oire haibo mapam ase Ukraine ki side ki mention tawkre Russia gi Ukraine ki war chu mai thak maina hodori am sathi dori
Masiga loina update amagana South Africa na Israel के मथक्ता International Court of Justice ICJ da chatlaga case thagat ki bani madudi Nityanhu amadi makoi gi war gi cabinet ki miyoi kaya war crime ni makoi arrest taw haiduna adubu madugi warrant adubu ji pau thok thok tabadi thok ti thok ramane so handak muk amaka evidence kaya ga loina na kasar chatharib si war crime ni amasung sigidamakta Israel gi against action law haiba case achoba ama evidence ki korna praman panthai ga korna tap chaba praman ga loina ICJ da amuke approach tor criminal di Israel gi against the action law haiduna masiga loina update amaga lay Jordan gi site gi Jordan amadi Israel gi border ase makoi ase luna bani Jordan amadi Israel thoine tina da bani maram di makoi gi marak peace ki deal ama lay santi gi chukti ama lay maram asina makoi gi marak asida tension oina de adubu Jordan dagi Israel manung da changsil laktuna achobo operation ama tawkhigadra haibagi akib ama Israel gi intelligence ki site gi pau phangba na maram oiraga khangde masi RP news tagi phangbani mak na hairi madudi Jordan amati Israel gi border de Israel gi troops barricade ama masida thajin thamkhre maram di Jordan gi karam matam da kari oirakani khangde aduna hojik chatharibu war asida Jordan ga war oikiro Israel ga haibe leite Egypt ga oikiro war haibe leite at any moment oikibi maram di border ngaktani amasung masida lairiba singa se Israel gi against ngaktani maruina